ꯑꯗꯨꯒ ꯐꯖꯅ ꯈꯣꯛꯇꯣꯛꯑ ꯑꯃꯨꯛ ꯅꯧꯅ ꯑꯅꯤꯔꯛ ꯑꯃꯨꯛ ꯊꯥꯖꯤꯟꯕꯅꯦꯕꯀꯣ ꯑꯗꯨꯅ ꯊꯨꯅ ꯍꯧꯔꯛꯑꯦ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯄꯒꯤ ꯊꯦꯡꯛ ꯌꯨ ꯐꯥꯒꯤꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯑꯒ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯈ꯭ꯔꯦ ꯇꯦꯟ ꯅꯣꯡꯃꯥꯟꯕꯤ ꯁꯤꯕꯒꯤ ꯚꯤꯗꯤꯑꯣ ꯅꯝꯁꯦ ꯀ꯭ꯋꯥꯛꯄꯨ ꯈꯣꯡꯖꯤꯜꯂꯛꯏꯗ ꯁꯧꯒ꯭ꯔꯤꯗꯨ ꯃꯔꯨ ꯂꯣꯛꯀꯦꯅ ꯊꯝꯕꯗꯣ ꯂꯣꯏꯅꯃꯛ ꯃꯄꯥꯟꯒ ꯁꯥꯔ ꯃꯍꯩ ꯌꯥꯟꯕ ꯍꯧꯔꯛꯄꯗꯣ ꯁꯂꯥꯛ ꯁꯥꯒꯦ ꯇꯧꯔꯒ ꯃꯥꯅ ꯆꯤꯡꯊꯠꯇꯅ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯁꯧꯒ꯭ꯔꯤ ꯂꯣꯛꯅꯕꯅ ꯁꯣꯝ ꯅꯥꯀꯟꯗ ꯈꯥꯃꯦꯟꯁꯤꯒꯤ ꯅꯥꯀꯟꯗ ꯁꯧꯒ꯭ꯔꯤ ꯄꯥꯝꯕꯤ 3-4 ꯃꯄꯥꯟꯒ ꯁꯥꯔ ꯃꯍꯩ ꯌꯥꯜꯂꯛꯑꯕꯅꯦꯕꯀꯣ ꯑꯗꯣ ꯉꯔꯥꯡ ꯌꯣꯡ ꯂꯥꯛꯑꯒ ꯍꯦꯛꯇ ꯃꯣꯏꯗꯤ ꯃꯍꯩꯗꯨ ꯆꯥꯅꯤꯡꯕꯖꯥꯠꯅꯤ ꯑꯗꯨ ꯍꯧꯖꯤꯛ ꯁꯤꯗ ꯑꯃꯕꯨꯗꯤ ꯂꯩꯔꯤ ꯁꯤꯃꯈꯛ ꯉꯥꯏꯔꯦ ꯁꯣꯝꯗ ꯂꯩꯕ ꯁꯧꯒ꯭ꯔꯤꯈꯩꯗꯣ ꯃꯣꯏꯅ ꯂꯣꯏ ꯆꯤꯡꯊꯠꯇꯅ ꯁꯤꯗ ꯑꯃꯗꯨ ꯂꯣꯏ ꯊꯨꯗꯦꯛꯏ ꯌꯦꯡꯉꯣ ꯁꯧꯒ꯭ꯔꯤ ꯍꯦꯛꯇ ꯃꯤ ꯀꯩꯅꯣ ꯁꯤꯒꯤ ꯁꯧꯒ꯭ꯔꯤꯁꯦ ꯊꯨꯗꯦꯛꯄꯩ ꯋꯥꯕꯅꯦꯕꯀꯣ ꯑꯗꯨꯒꯇꯣ ꯍꯦꯛꯇ ꯉꯝꯅꯕ ꯍꯦꯛꯇ ꯂꯩꯊꯠꯂ ꯊꯨꯗꯦꯛꯄꯖꯥꯠꯅꯤ ꯑꯗ ꯑꯩꯗꯤ ꯉꯔꯥꯡ ꯂꯩꯇꯕ ꯃꯣꯏ ꯇꯧꯕꯗꯨꯗ ꯁꯤꯂꯥꯗꯤ ꯂꯩꯕ ꯁꯤꯂꯥꯅ ꯆꯩ ꯄꯥꯏꯔꯒ ꯌꯣꯠꯆꯩ ꯄꯥꯏꯔ ꯇꯥꯟꯕꯒꯇꯣ ꯆꯪꯗꯦꯅ ꯍꯥꯏ ꯑꯃꯅ ꯃꯈꯥꯗ ꯌꯨꯝ ꯃꯊꯛꯇ ꯇꯥꯔꯤꯁꯦ ꯈꯥꯎ ꯀꯔꯤꯒ ꯃꯥꯅ ꯂꯣꯏ ꯏꯟꯊꯈꯤꯕꯅꯦꯕ ꯃꯥꯅ ꯊꯥꯗꯠꯄ ꯉꯝꯗꯕꯒꯤ ꯑꯥꯗ ꯇꯦꯛꯑ ꯇꯥꯔꯤꯁꯦ ꯑꯗꯒꯤ ꯑꯃꯅ ꯁꯤ ꯂꯣꯏ ꯊꯨꯗꯦꯛꯑ ꯊꯝꯃꯤꯁꯦ ꯑꯗꯨꯗꯒꯤ ꯍꯥꯏꯗꯤ ꯑꯁꯤ ꯃꯤꯒꯤ ꯖꯒꯥ ꯃꯈꯥꯁꯤꯗ ꯃꯤꯒꯤ ꯂꯩꯕꯅꯤꯅꯀꯣ ꯑꯃꯨꯛ ꯏꯟꯊꯔꯨꯕꯗꯨꯗ ꯃꯤꯒꯤ ꯖꯤꯡꯒ ꯀꯔꯤ ꯀꯔꯥꯁꯦ ꯃꯣꯏ ꯁꯤꯒꯤ ꯖꯤꯡꯒꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯇꯤꯟ ꯀꯨꯞꯄꯗꯣ ꯑꯗꯨꯒ ꯃꯥꯟꯅꯗꯦꯕ ꯃꯣꯏꯗꯤ ꯑꯍꯩꯕꯒꯤ ꯇꯥꯏꯞ ꯇꯧꯋꯦꯕ ꯑꯗꯨꯅ ꯑꯃꯨꯛ ꯀꯥꯏ ꯈꯣꯠꯇꯧꯔꯗꯤ ꯑꯃꯨꯛ ꯃꯤ ꯀꯩꯅꯣ ꯇꯧꯔꯛꯀꯅꯤ ꯃꯤ ꯇꯥꯟꯅꯔꯛꯀꯅꯤꯗꯅꯀꯣ ꯑꯗꯨꯒꯤ ꯁꯤꯗ ꯌꯦꯟꯗꯦꯝ ꯊꯅꯝꯕꯗꯨꯁꯨ ꯁꯤꯗꯩ ꯂꯣꯏ ꯂꯧꯊꯣꯛꯑꯕꯅꯤ ꯑꯗꯨ ꯁꯤꯗ ꯃꯃꯤ ꯇꯥꯔ ꯂꯩꯌꯦ ꯑꯗꯨ ꯌꯦꯟꯗꯦꯝꯗ ꯁ꯭ꯋꯥꯏꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯁꯤꯗ ꯊꯝꯃꯦ ꯍꯣꯔꯦꯟ ꯂꯣꯏꯅꯃꯛ ꯃꯥꯒꯤ ꯊꯝꯐꯝ ꯆꯥꯕ ꯈꯔ ꯀꯩꯅꯣ ꯃꯐꯝ ꯆꯥꯕ ꯌꯦꯡꯉ ꯊꯝꯃꯒꯦ ꯁꯤꯒꯤ ꯍꯋꯥꯏꯁꯤꯗꯤ ꯅꯣꯡꯃꯒꯤ ꯖꯔ ꯏꯟꯈꯠꯂꯛꯑꯦ ꯎꯔꯤ ꯍꯋꯥꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯁꯤ ꯐꯅꯌꯥꯝ ꯁꯥꯡꯉꯤ ꯁꯤ ꯌꯧꯔꯦ ꯑꯩꯒꯤ ꯂꯦꯛ ꯍꯦꯟꯈꯔꯦ ꯈꯪꯍꯧꯗꯦ ꯃꯣꯏꯁꯤ ꯌꯥꯝ ꯊꯨꯅ ꯆꯥꯎꯕꯖꯥꯠꯅꯤ ꯍꯦꯛꯇ ꯅꯨꯃꯤꯠ 2-3 ꯖꯔ ꯀꯥꯞꯈꯤ ꯑꯗꯨꯅ ꯌꯦꯟꯗꯦꯝꯁꯦ ꯁꯣꯝꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯁꯣꯝꯗ ꯄꯨꯁꯜꯂ ꯊꯝꯃꯕꯅꯤ ꯑꯗꯨ ꯀꯩꯅꯣ ꯁꯧꯒ꯭ꯔꯤꯗꯨ ꯃꯔꯨ ꯂꯣꯛꯀꯦꯅ ꯊꯝꯕꯗꯣ ꯂꯣꯏꯅꯃꯛ ꯃꯄꯥꯟꯒ ꯁꯥꯔ ꯃꯍꯩ ꯌꯥꯟꯕ ꯍꯧꯔꯛꯄꯗꯣ ꯁꯂꯥꯛ ꯁꯥꯒꯦ ꯇꯧꯔꯒ ꯃꯥꯅ ꯆꯤꯡꯊꯠꯇꯅ ꯃꯤꯒ ꯀꯤꯕꯖꯥꯠ ꯅꯠꯇꯦ ꯌꯣꯡꯁꯦ ꯁꯤꯗ ꯁꯧꯒ꯭ꯔꯤ ꯄꯥꯝꯕꯤ 1-2ꯕꯨꯗꯤ ꯂꯩꯔꯤꯑꯕꯀꯣ ꯑꯗ ꯃꯣꯏꯁꯤꯗꯒꯤ ꯑꯣꯏꯅ ꯂꯣꯛ ꯇꯥꯔꯦ ꯑꯩꯈꯣꯏ ꯇꯦꯅꯧ ꯃꯥꯟꯕꯤꯁꯦ ꯐꯥꯒꯤꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯑꯒ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯈ꯭ꯔꯦ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯍꯥꯟꯅꯗꯤ ꯈꯔ ꯑꯃ ꯃꯅꯥ ꯉꯥꯡꯁꯤꯜꯂꯁꯨ ꯈꯔ ꯑꯃꯗꯤ ꯁꯪꯉꯝꯕꯅꯦ ꯍꯧꯖꯤꯛꯇꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯕꯥꯏ ꯇꯦꯟ ꯅꯣꯡꯃꯥꯟꯕꯤ ꯁꯤꯕꯒꯤ ꯚꯤꯗꯤꯑꯣ ꯅꯝꯁꯦ ꯀ꯭ꯋꯥꯛꯄꯨ ꯈꯣꯡꯖꯤꯜꯂꯛꯏꯗ ꯂꯣꯏ ꯀꯪꯕꯅꯤ ꯄꯨꯡꯀꯪ ꯀꯪꯉꯤ ꯑꯗꯨꯒ ꯃꯈꯣꯛꯇꯤ ꯀꯔꯤꯝ ꯇꯧꯗꯅ ꯁꯪꯇ꯭ꯔꯤꯛ ꯁꯪꯉꯒꯀꯣ ꯌꯥꯝ ꯐꯖꯅ ꯂꯩꯌꯦꯕ ꯁꯤ ꯃꯈꯣꯡ ꯑꯍꯨꯝꯅꯦꯕ ꯑꯩꯅ ꯊꯥꯕꯗꯣ ꯃꯈꯣꯡꯗꯤ ꯀꯔꯤꯝ ꯇꯧꯗꯦꯕ ꯁꯤ ꯃꯔꯤꯁꯦ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤ ꯃꯈꯣꯛꯁꯤꯗꯤ ꯀꯔꯤꯝ ꯇꯧꯗꯅ ꯐꯖꯅ ꯀꯥꯏꯌꯦꯕ ꯃꯇꯣꯟꯈꯩꯁꯤꯗ ꯂꯣꯏ ꯀꯪꯁꯤꯜꯂꯛꯏꯅꯤ ꯁꯪꯇ꯭ꯔꯤꯛ ꯁꯪꯗꯅ ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯣ ꯁꯣꯝꯗ ꯁꯤꯒꯤ ꯌꯦꯅꯝ ꯅꯥꯀꯨꯞꯄꯤꯁꯤꯗꯤ ꯑꯇꯩꯅ ꯄꯤꯛꯑꯒ ꯁꯤꯒꯤ ꯃꯔꯛꯀꯤ ꯑꯅꯤꯁꯤꯃꯗꯤ ꯀꯩꯅꯣ ꯁꯤꯗꯤ ꯆꯥꯎꯔꯦꯍꯦ ꯐꯖꯅ ꯆꯥꯎꯔꯦ ꯁꯤꯗꯤ ꯑꯇꯩꯁꯤꯗꯤ ꯆꯥꯡ ꯑꯃꯗ ꯂꯩꯌꯦꯕ ꯃꯆꯥ ꯑꯇꯩꯁꯤꯅ ꯄꯤꯛꯇ꯭ꯔꯥ ꯁꯤ 1, 2, 3ꯁꯦ ꯍꯦꯛꯇ ꯐꯖꯅ ꯆꯥꯎꯔꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯊꯥꯗꯕꯒꯤ ꯂꯂꯪ ꯊꯥꯕꯒꯤ ꯁꯤ ꯆꯥꯎꯕꯁꯤ ꯈꯪꯗ꯭ꯔꯕ ꯋꯥꯅꯤ ꯁꯤ ꯄꯨꯜꯂꯞꯀ ꯑꯣꯏꯅ ꯆꯕꯨꯟ ꯍꯧꯕ ꯑꯣꯏꯔꯗꯤ ꯐꯖꯅ ꯆꯥꯎꯅ ꯎꯔꯗꯧꯅꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯁꯤꯒꯤ ꯇꯦꯅꯧ ꯃꯥꯟꯕꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯖꯔꯒꯁꯨ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯨ ꯍꯥꯏꯖꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ
ꯑꯩꯈꯣꯏꯒꯤ ꯇꯤꯜꯍꯧ ꯃꯆꯥꯁꯦ ꯇꯨ ꯇꯤꯜꯍꯧ ꯃꯆꯥ ꯌꯥꯝ ꯐꯔꯕꯅꯤ ꯃꯃꯥꯡꯗ ꯈꯔ ꯀꯩꯅꯣꯗꯣ ꯃꯊꯛꯀꯤ ꯃꯀꯨꯗꯣ ꯈꯔ ꯈꯣꯛꯇꯣꯛꯄꯤꯌꯨ ꯅ ꯍꯥꯏꯕꯗꯣ ꯑꯩꯅ ꯊꯥꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯣꯏꯅ ꯍꯟꯇꯣꯛꯑꯒ ꯃꯇꯣꯟ ꯑꯩꯈꯣꯏꯒꯤ ꯃꯀꯨꯈꯩꯗꯣ ꯂꯣꯏ ꯀꯛꯊꯠꯂꯦꯕ ꯑꯗꯨꯒ ꯐꯖꯅ ꯈꯣꯛꯇꯣꯛꯑ ꯑꯃꯨꯛ ꯅꯧꯅ ꯑꯅꯤꯔꯛ ꯑꯃꯨꯛ ꯊꯥꯖꯤꯟꯕꯅꯦꯕꯀꯣ ꯑꯗꯨꯅ ꯊꯨꯅ ꯍꯧꯔꯛꯑꯦ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯄꯒꯤ ꯊꯦꯡꯛ ꯌꯨ ꯍꯥꯏꯗꯤ ꯑꯩꯗꯤ ꯑꯃꯨꯛꯇ ꯍꯥꯟꯅ ꯁꯤ ꯊꯥꯗꯕꯒꯤ ꯑꯩꯁꯨ ꯈꯪꯗꯕ ꯑꯗꯣ ꯃꯀꯨꯗꯨ ꯌꯥꯎꯅ ꯍꯥꯟꯅ ꯊꯥꯖꯤꯟꯕꯅꯦ ꯑꯁ ꯋꯥꯡꯗꯤ ꯋꯥꯡꯉꯕꯅꯤ ꯁꯤ ꯃꯥ ꯂꯣꯏꯅꯃꯛ ꯃꯣꯏ ꯀꯩꯅꯣ ꯇꯧꯁꯟꯕꯩꯅꯤ ꯁꯤ ꯌꯧ ꯋꯥꯡꯉꯤ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯇꯨꯔ ꯂꯩꯕꯩꯅꯦꯕ ꯁꯤ ꯑꯩꯅ ꯋꯥꯍꯣꯡꯉꯦ ꯂꯥꯛꯑ ꯆꯥꯊꯣꯛꯄꯒꯤ ꯍꯥꯟꯅ ꯃꯊꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯎꯅꯥ ꯋꯥꯅ ꯆꯩ ꯂꯣꯏ ꯀꯨꯞꯁꯜꯂ ꯊꯝꯕꯅꯦꯕ ꯆꯩꯅ ꯃꯊꯛꯇ ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯐꯔꯦ ꯃꯈꯣꯡꯗ ꯃꯆꯥ ꯃꯆꯥ ꯍꯧꯔꯛꯏꯁꯤꯅ ꯆꯥꯟꯇ꯭ꯔꯨꯛꯅꯦꯕꯀꯣ ꯑꯗꯨ ꯆꯥꯟꯇ꯭ꯔꯨꯛ ꯅꯍꯥꯟ ꯑꯩꯅ ꯃꯔꯛꯇ ꯍꯨꯟꯖꯜꯂꯦ ꯍꯥꯏꯕꯗꯨ ꯆꯥꯟꯇ꯭ꯔꯨꯛꯁꯨ ꯍꯟꯗꯛꯇꯤ ꯍꯧꯔꯛꯑꯦ ꯃꯃꯥꯡꯗꯗꯤ ꯆꯥꯟꯇ꯭ꯔꯨꯛꯁꯦ ꯑꯩꯈꯣꯏꯒꯤ ꯅꯣꯡꯖꯨ ꯊꯥ ꯑꯣꯏꯕꯗꯨꯗ ꯂꯣꯏ ꯄꯠꯈꯤꯕꯅꯦꯕ ꯍꯟꯗꯛꯇꯤ ꯐꯗꯤꯒꯣꯝꯗꯧꯅ ꯌꯥꯝ ꯐꯖꯅ ꯍꯧꯔꯦ ꯑꯗꯨ ꯇꯤꯜꯍꯧꯁꯤ ꯌꯥꯝ ꯐꯖꯅ ꯆꯥꯎꯔꯦ ꯑꯩꯈꯣꯏꯒꯤ ꯇꯤꯜꯍꯧ ꯃꯆꯥ ꯃꯆꯥꯗꯨꯅꯦꯕ ꯌꯨꯝꯒꯤ ꯑꯗꯣ ꯋꯥꯡꯁꯨ ꯃꯌꯥꯝ ꯋꯥꯡꯉꯝꯅꯦ ꯃꯥ ꯇꯨꯊꯕꯁꯤꯗꯅꯤ ꯑꯗꯨꯅ ꯁꯤꯁꯤꯃ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅ ꯑꯗꯨ ꯇꯧ ꯑꯗꯥ ꯇꯧꯅ ꯍꯥꯏꯕꯤꯔꯛꯄꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯂꯣꯏ ꯐꯨꯛꯇꯠꯂꯒ ꯁꯦꯝꯕꯅꯦꯕꯀꯣ ꯑꯗꯨ ꯌꯥꯝ ꯐꯖꯅ ꯍꯧꯔꯛꯑꯦ ꯊꯦꯡꯛ ꯌꯨ ꯑꯇꯩꯗꯤ ꯁꯤ ꯀꯣꯂꯝꯅꯤꯁꯦ ꯅꯍꯥꯟ ꯁꯤꯡꯖꯨ ꯈꯔ ꯆꯥꯈ꯭ꯔꯕꯅꯤ ꯆꯒꯦꯝꯄꯣꯝꯕ ꯅꯨꯃꯤꯠꯀꯤꯗ ꯁꯤꯡꯖු ꯇꯧꯕꯗꯣ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯌꯥꯝ ꯐꯖꯅ ꯃꯨꯅ ꯌꯥम फजा हौरी सिना नोमा कांगौरा सिंजूरा म चाब निमित्त लेंथनबा तेजिदि अवा फदिगोम हामु हामु तारे टीवी जे ममांग खर मपान कंगिबदो हौजिक मपान नौना सारकनबना मयाम लिथोरे सि लैरे अदु सि मखादजु सिदजु हंदक्ति मयाम यामे अदु खंगदे करुम थोक्तोइनो मा सि मखादजु लैरि मरक्तजु अदगी असोनाकनदजु लैरे अदु ममांगे दमाइना मुकिन गिदेर अदु हंदक यामदि याम यामे सी मरक सिगी मरक्सिदजु लैरे अदु खंगदे सि येंगजि हाइदि पोटसे मपान सारा कांदा पाला अनि ने खनबगा हंदक सेरान तुरान तौबजिदाबा अदुना अखोय कयम हाइबा ngamdre tam ngamdre den sina tv gi oire aduga kengoi jiju hana mamang do wahong na nei khairam bado handak yam phajana hawra bani kaino budi yamna budi hawdraga jo amuk chongkhat pa hawre eba phajana ana sina hapta ani gumba leiraga di si phajana phar ado male napak pi jo hawre akhoi gi kaino da ayun nungdin da di khara pathana uri je sabajida nungdang di masa je tekhat leba ado handakti napak pi je oidong male mamang da di hawramaga mana sangbla eta sigibne ba asaba matam da di aduna handakti hawrani khange tuning kok sidi phajan nairabni he handakti yango maka ga se yam sang taraga tinung khokna naire handak duga sigi hangam je amani khak thadok puduni wahong chagra si ju chadana ba na wahong na chagra matung na khumjala lot puduni mayam chawre si thado dawne ngasi plastic yore aina plastic haidi thabi kaino tawna ba hangam cha thadona ba plastic chen gi habdo aduduna aduju ngasi hayeng ngasi di nangaro aduna kitang het kaino tawbaga matam phangbaga thadoni hawain tunje khara kungna hunbane buko adu yang kungdi paloi dongina akhoi kaino tawga akung da satoga kotla sathoke tawba du khara lantakna thamgena hawain ton ko laga ju chaninge aduduna khara lan leijana ba akung ba jagai duna phuktatlaga kaino tawge kotla sathoke hawdi hawne hawain ton kotla sabda idi hawain ton khoi pamje yani tu sigi ju kaino tawrani marakte ge amani phuktat pe yani ba sigi ju wang abani phajana sida ani ahum dang hawlaga mari ka hanaba sina kaino ne ba makuchabi moi sidai durga gi latpagi durga puja gi yam phajana kaino tawe mai ga thalan decoration ga yam tawe mi me am sai no kumai amne akhoi lebam manaki dana pong chik ji e kana kaim ta kana tawbi moi gina ha Blesi arau yo jos moi changbam get ka se am phajana se me gi phone ji da di kya phajadre bu ko aidi light se
ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯌꯥꯝꯅ ꯆꯝꯕ ꯃꯊꯦꯜꯅꯤ ꯑꯩꯈꯣꯏ ꯈꯔ ꯍꯥꯎꯕ ꯆꯥꯔꯒꯗꯤ ꯑꯗꯨꯝ ꯎꯠꯄꯀꯣ ꯑꯗꯨꯒ ꯑꯆꯝꯕꯗꯤ ꯎꯠꯇꯕꯗ ꯑꯩꯅ ꯑꯆꯝꯕꯁꯦ ꯑꯃꯨꯛ ꯎꯠꯀꯦ ꯇꯧꯕ ꯁꯤꯗ ꯉꯁꯤ ꯁꯧꯒ꯭ꯔꯤ ꯂꯩꯔꯦ ꯑꯩꯒꯤ ꯑꯗꯨꯒ ꯁꯤꯗꯅ ꯀꯥꯡꯍꯧꯅꯤ ꯑꯗꯨꯒ ꯁꯤꯗ ꯃꯣꯏ ꯀꯩꯅꯣ ꯇꯧꯕꯁꯤꯗ ꯈꯥꯖꯤꯡꯒ ꯑꯂꯨꯒ ꯀꯔꯤꯒꯅꯣ ꯍꯋꯥꯏ ꯃꯪꯒꯟꯒ ꯇꯧꯔꯒ ꯀꯥꯡꯍꯧ ꯑꯃ ꯉꯧꯔꯦ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏꯇꯣꯟꯗꯣ ꯑꯗꯨ ꯊꯠꯂꯒ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯒꯅꯤ ꯁꯤ ꯕꯦꯁ ꯇꯥꯗꯣꯔꯦ ꯑꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯆꯝꯕ ꯆꯥꯕꯗꯁꯨ ꯑꯃꯨꯛꯇꯪ ꯎꯠꯀꯦꯅ ꯇꯧꯕ ꯈꯔ ꯁꯧꯒ꯭ꯔꯤꯁꯦ ꯁꯨꯃꯥꯏꯅ ꯗꯛ ꯗꯛ ꯍꯩꯗꯤ ꯁꯣꯛꯄꯗꯤꯕꯀꯣ ꯃꯍꯤꯁꯦ ꯖꯣꯔ ꯍꯩꯔꯒꯅꯦ ꯍꯥꯏ ꯁꯤ ꯊꯛꯄꯁꯨ ꯍꯥꯎꯋꯦ ꯃꯤꯗꯤ ꯑꯁꯤꯟꯕ ꯀꯌꯥ ꯄꯥꯝꯗꯦ ꯑꯩꯗꯤ ꯁꯧꯒ꯭ꯔꯤꯁꯦ ꯃꯍꯤꯁꯦ ꯖꯣꯔ 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 ꯆꯥꯕ ꯄꯥꯝꯃꯦꯕꯀꯣ ꯌꯣꯡꯆꯥꯛꯀ ꯍꯋꯥꯏꯇꯣꯟ ꯀꯩꯅꯣꯁꯤꯗꯤ ꯁꯤꯡꯖꯨꯗꯤ ꯃꯩ ꯇꯥꯔꯦ ꯈꯨꯍꯥꯎ ꯍꯋꯥꯏꯇꯣꯟꯁꯦ ꯑꯩꯈꯣꯏ ꯍꯟꯗꯛꯅ ꯑꯍꯥꯟꯕ ꯉꯁꯤꯅ ꯑꯍꯥꯟꯕ ꯃꯥꯜꯂꯦꯀꯣ ꯍꯋꯥꯏꯇꯣꯟꯁꯦ ꯀꯨꯏꯔꯦ ꯆꯥ ꯐꯪꯗꯕ ꯃꯃꯥꯡꯗ ꯊꯥꯕꯁꯨ ꯀꯩꯅꯣꯅ ꯂꯩꯀꯪ ꯊꯔꯣꯏꯗꯨꯅ ꯍꯦꯛꯇ ꯆꯥꯊꯣꯛꯈꯤꯕ ꯑꯗꯨꯒꯤ ꯆꯥꯕ ꯐꯪꯗꯕꯅꯦ ꯍꯟꯗꯛꯇꯤ ꯍꯋꯥꯏꯗꯣ ꯐꯔꯦꯕꯀꯣ ꯍꯋꯥꯏ ꯊꯔꯥꯛꯇꯣ ꯑꯗꯨ ꯉꯁꯤꯗꯤ ꯐꯖꯅ ꯍꯥꯎꯔꯦ ꯃꯇꯝ ꯀꯨꯏꯔꯕꯩ ꯃꯇꯨꯡꯗ ꯆꯥꯕꯁꯦ ꯄꯨꯈꯝꯗ ꯈꯔ ꯀꯣꯊꯔ ꯍꯥꯞꯊ ꯀꯩꯅꯣ ꯆꯥꯕꯤꯌꯣ ꯍꯣꯔꯦꯟꯐꯥꯎꯇꯤ ꯎꯠꯆꯔꯔꯣꯏꯀꯣ ꯉꯁꯤ ꯀꯩꯀꯩ ꯏꯟꯖꯥꯡ ꯊꯣꯡꯉꯦꯅ ꯀꯩꯅꯣ ꯑꯗꯨ ꯎꯠꯆꯅꯤꯡꯕꯩ ꯋꯥꯅꯤ ꯏꯆꯝ ꯆꯝꯕ ꯏꯟꯖꯥꯡ ꯑꯣꯏꯁꯨ ꯌꯥꯝ ꯄꯥꯝꯖꯕ ꯏꯟꯖꯥꯡ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯈꯥꯖꯤꯡ ꯑꯀꯪꯕꯒ ꯑꯂꯨꯒ ꯀꯥꯡꯉꯧ ꯍꯋꯥꯏ ꯃꯪꯒꯜ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯥꯕꯁꯤ ꯄꯨꯈꯝꯗ ꯆꯥꯔꯒ ꯄ꯭ꯂꯦꯠꯇ ꯆꯥꯎ ꯌꯥꯝ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯋꯦꯕꯀꯣ ꯄ꯭ꯂꯦꯠꯇ ꯆꯥꯒꯅꯣꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦꯅ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯍꯥꯟꯅꯁꯦ ꯁꯤ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯆꯥꯔꯛꯄꯒꯤꯀꯣ ꯑꯩꯈꯣꯏꯅ ꯄꯨꯔꯥ ꯁꯦꯠ ꯑꯃ ꯂꯩꯁꯜꯂꯒ ꯁꯤꯗ ꯀꯩꯅꯣ ꯇꯧꯕ ꯊꯝꯕ ꯑꯇꯣꯞꯄ ꯄꯨꯈꯝ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯤꯝꯂꯥ ꯂꯩꯉꯩꯗꯁꯨ ꯁꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩꯌꯦꯕ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯄꯨꯈꯝ ꯂꯩꯔꯒ ꯄꯨꯈꯝ ꯆꯥꯕꯗꯨꯁꯨ ꯎꯠꯆꯔꯛꯀꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝ ꯍꯥꯟꯅꯒꯤꯗꯤ ꯑꯗꯨꯝ ꯆꯥꯖꯔꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯤ ꯌꯥꯝ ꯁꯥꯡꯉꯔꯣꯏꯒꯦ ꯁꯤ ꯃꯇꯦꯛꯁꯤꯒ ꯍꯥꯞꯆꯔꯛꯄꯅꯦ ꯑꯗꯣ ꯃꯊꯪꯒꯤꯗ ꯑꯃꯨꯛ ꯎꯅꯔꯁꯦ ꯑꯣꯀꯦ ꯕꯥꯏ